Ngasi nungdan phongkiba Kangleipakki meragi pause dagi maruoiba pau khara khangasaraga miyamda kudo tamjike ising thumjingkiba mafamsingda afaba ising phangdhabadagi awaba kaya mayoknare fataba isingdagi laina kaya sandorakadra mipainare handak numit kayani nong lepna chubadagi Thauban district ki tonga tongaba mafam kayada ising ichaw thokuna yum kai kaya thumjingkiba lawpari kaya amadi ngagi pham kaya ichawna ama ata thoankraba matung asida ichawgi awaba nangliba miyamna afaba ising Thauba phangdabagi achawa awaba ama mayoknare haidi Thauba district ki manung chana Khambong part 1 dagi 3 fawbagi manung haibadi basi mudol ki kha khudol taba lambi ki nak yeta laiba khulsing ayamba ising thumjingki hauji ising khara mayeng tarakpa asida yumda changduna lainarabasu hingol kayada purkising ising thumjingki badagi ising sijinaba yadre ngasina miyoy kaya maimi taba amadi irujabana chingbagi ising phangdabagi awaba mayoknare khwaidagi awaba oiriba sina Sak ising thongnaba amadi thaknaba afaba ising phangdaba asini hairi khunja kayana phongdoropagi matung inadi yumgi akoiba mafamsing ising thumjingkibana maram oiraduna mafam kayada tungsinuna laiba ising asina napi singnang kaya pumtharakpadagi amuka hena fataba haibadu ohelei maduna fataba isingdagi laina tinna kaya sandorakpa yabagi mipaiba leire kang makhal amana sandorakpa dengi laina narakadra haibagi akiba miyamda phawre hairi ichagi awaba nanglaba khunja kayana Bakhatana phongdoropagi matung inadi oiriba phibam achida Thauban district administration gi thausu puriba DC gi maikaidagi athuba miyeng changbiduna afaba ising ohennaba bracing powder physigrina singba isangna so olaba imungsingda phanganbiu loina kangna sandorakpa laina po andanaba mangjongnana fogingna singba kapthokpiduna lokhatpa yaba chekchin thorangsing lokhatpiyo haidi Torbungda CRPF ki nangna saba bere kokinupi singni yekhai thugaduna hanghankidre Churchampurgi Torbungda leiba CRPF ki nangna post ama hangnaba hotnabada mafam adugi nupi singna thingbaga loinana yakhai thugaiduna hanghankidre CRPF ki post adu ngasi ayuk Torbunggi main road ki mataida hangnaba honarakpada mafam adugi yamlaba miyam maru oina nupi singna thomjilaktuna CRPF ki berek sanaba potsei mapalda thangdoktuna sahankidre loinana nupi singna lambida phamjiduna CRPF personnel singna chathok chasin tawbadasu apamba piki hairi panba yabade Mamang thagi losilakpadagi hauraga Assam Rifles singgi Mahu Central Armed Police Force amana sinnaba lengangna lakholakiba khongthangda yaningdaba phongdoktuna Churchampurda nupi singna khongjangchang chinduna lakhibani Mamta Banerjee gi wafambu CM Birena yaningdaba phongdorakli Trinamool Congress ki Youth Foundation dega mari lenina West Bengal gi Chief Minister Mamta Banerjee na tha asigi kungani panda phongdokhiba famda BJP gi maikaidagi party ki lusingba kayana yaningdaba phongdorakpaga loinana Manipur gi Chief Minister Nongmei Munkhiba su yaningdaba phongdorakli Chief Minister Nongmei Munkhiba mahakki social media X account da phongdorakpagi matung inna West Bengal gi Chief Minister Mamta Banerjee na awang nopo state singbo singnabagi matik natte mahakna miyam tinba mafamda phongdokki wafam adu lusingbi ama oina daita leitaba wangangni asigumba wafam asi awangba thakta condemn tawi loinana mahakna phongdokki wafam adugidamak miyam khangna awang nopo state amadi Lebaki mamangda sengdokadabani miyam tinba mafamda irang thokpa yaba wangangba khudakta tokadabani haina yeningdaba phongdorakli panba yabade mamangda su Assam gi Chief Minister Himanta Biswa Sarma yaungna BJP gi lusingba kayana Mamta Banerjee gi wafamda yaningdaba phongdokpa leikrabani VDF singdagi Nongmei Munkhiba E Masel gi lan gi Barton tawbane Khutlai handokpirak Assn haukiba August 23 ki numidang pung 9 taba matamda Sengmai Police Station gi manungsina leiba awang lakin thabida lamdam sige law and order miyamgi punsi ama silan thumngangnaba mathau pangthokliba Village Defense Force VDF singi masing yamdabagi khudongchaba lauraga nomoi ahum amasung maru sing nampuda munkhiba pangdabagi thawdok aduba Manipurda leiba VDF lising taraga sumna yengkhaina amasung masigi apunma body ama oiriba All Manipur VDF Employee Welfare Association Central Committee Manipur na khwaidagi awangba thakta condemn tawi haina All Manipur VDF Employee Welfare Association gi Publicity Secretary na press thadorakpa chero aman hairi chero asin hai matik saba khusuman phangdana Manipur da lariba parja mayamgi lanthum punsi kanbada Manipur gi kaching koya chingtam sinba thongna mathau pangthokliba VDF sing awabagi mathakta hena awaba polam ama hapsin birakpa haibasi miyoibagi daramagi wangbadani mayoknaba lamphamda thokpa thawdo oyamlabadi VDF singna karisu khalamloidabani
ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ VDF-ꯁꯤꯡꯅ ꯇꯔꯥꯅ ꯂꯧꯗꯦ ꯍꯥꯏꯔꯤ꯫ VDF-ꯁꯤꯡꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡ ꯑꯊꯨꯕꯗ ꯍꯟꯗꯣꯛꯄꯤꯗꯨꯅ ꯃꯨꯟꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ VDF ꯑꯃꯗ ꯍꯦꯛꯇ ꯑꯊꯨꯕꯗ ꯍꯟꯗꯣꯛꯄꯤꯔꯛꯎ꯫ ꯃꯁꯤꯅ ꯃꯁꯦꯜꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯇꯠꯅꯔꯣꯏ꯫ ꯈꯨꯠꯂꯥꯏ ꯃꯨꯟꯕꯤꯈ꯭ꯔꯕ VDF-ꯁꯤꯡ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯆꯥꯁꯤꯡꯅꯤ, ꯌꯦꯜꯍꯧꯃꯤꯅꯤ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯤꯔꯤꯕꯁꯤꯡꯅ ꯈꯨꯟꯅꯥꯏꯆꯥꯁꯤꯡꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯅꯕ, ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯑꯃꯁꯨꯡ ꯊꯕꯛ ꯇꯠꯅꯕ ꯁꯤꯟꯕꯁꯤꯅ ꯃꯁꯦꯜꯒꯤ ꯂꯥꯟ ꯊꯣꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯥꯛꯂꯣꯏ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ VDF-ꯁꯤꯡꯗꯒꯤ ꯅꯝꯐꯨꯗ ꯃꯨꯟꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯟꯁꯤꯟꯅꯕꯤꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯁꯦꯜꯒꯤ ꯂꯥꯟ ꯊꯣꯛꯀꯗꯕꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ VDF ꯏꯝꯄ꯭ꯂꯣꯌꯤ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯅꯝꯐꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯕ ꯑꯦꯄꯦꯛꯁ ꯍꯦꯟꯗꯂꯨꯝꯒꯤ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯑꯦꯄꯦꯛꯁ ꯍꯦꯟꯗꯂꯨꯝ ꯋꯤꯕꯔ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯑꯥꯔꯇꯤꯁꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ (AWAS)ꯒꯤ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔ ꯈꯟꯅꯕꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯅꯕ ꯍꯥꯏꯔꯕꯁꯨ ꯅꯝꯐꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯦꯟꯗꯤꯗꯦꯠ 15ꯒꯤ ꯃꯅꯨꯡꯗ ꯀꯦꯟꯗꯤꯗꯦꯠ 9 ꯑꯃꯗꯤ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯕ ꯑꯦꯄꯦꯛꯁ ꯍꯦꯟꯗꯂꯨꯝ ꯑꯁꯤꯒꯤ ꯁꯣꯔꯨꯝ, ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯁꯄ꯭ꯂꯥꯏ ꯇꯧꯐꯝ ꯑꯃꯗꯤ ꯆꯦꯌꯔꯃꯦꯟꯒꯤ ꯀꯥ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ AWAS-ꯒꯤ VDO ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯈꯤꯕ RK ꯑꯟꯖꯂꯤꯅ ꯍꯥꯏ VDO ꯈꯟꯕꯒꯤ ꯏꯂꯦꯛꯁꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 18ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯎꯕ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯈꯟꯗꯨꯅ ꯏꯂꯦꯛꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅꯕ ꯀꯦꯟꯗꯤꯗꯦꯠ 15ꯒꯤ ꯃꯅꯨꯡꯗ ꯀꯦꯟꯗꯤꯗꯦꯠ 9ꯅ ꯃꯔꯤ ꯂꯩꯅꯕ ꯔꯦꯖꯤꯁꯇꯔ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤꯗ ꯗꯥꯛꯁꯤꯟꯈꯤꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯅꯝꯐꯨ-ꯁꯥꯐꯨꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ VDO-ꯁꯤꯡ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯋꯥꯕ ꯈꯜꯂꯒ ꯀꯦꯟꯗꯤꯗꯦꯠ 9ꯅ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯐꯥꯎꯕ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯣꯁꯥꯏꯇꯤꯒꯤ ꯔꯦꯖꯤꯁꯇꯔ ꯚꯦꯂꯦꯟꯇꯤꯟꯒꯤ ꯃꯊꯛꯇꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯄꯦꯛꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯑꯦꯄꯦꯛꯁꯀꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯄꯦꯛꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯥꯒꯤ ꯇꯂꯕ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯑꯦꯄꯦꯛꯁꯀꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯔꯦꯅꯨꯀꯥꯁꯨ ꯑꯣꯐꯤꯁ ꯑꯁꯤꯗ ꯐꯝꯕ ꯌꯥꯔꯣꯏ꯫ ꯅꯝꯐꯨꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯈꯤꯕ ꯀꯦꯟꯗꯤꯗꯦꯠ 9 ꯑꯗꯨꯁꯨ ꯑꯄꯨꯟꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯐꯤꯁꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯐꯤꯔꯦꯞ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯗ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯡ ꯄꯨꯟꯅ ꯍꯧꯔꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯁꯦꯛꯇꯥꯒꯤ ꯈꯨꯜꯉꯥꯛꯄꯁꯤꯡꯗꯒꯤ ꯂꯧꯈꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯛꯇꯥ ꯈꯨꯜꯒꯤ ꯈꯨꯜꯉꯥꯛꯄꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯀꯌꯥ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯂꯧꯈꯠꯈꯤꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯉꯁꯤ ꯁꯦꯛꯇꯥ ꯈꯨꯜ ꯑꯃꯗꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯁꯦꯛꯇꯥ ꯑꯄꯨꯟꯕ ꯂꯨꯞꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯁꯦꯛꯇꯥ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩ ꯅꯝꯐꯨꯗ ꯂꯧꯈꯠꯈꯤꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯗꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ? ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯒꯤ ꯈꯌꯥꯛꯇ ꯇꯥꯔꯣ ꯍꯥꯏꯕ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯅ ꯂꯧꯈꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯦꯛꯇꯥ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯆꯤꯟ ꯆꯞꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯜꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯨꯔꯤ ꯊꯥꯗꯨꯅ ꯊꯝꯂꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀ ꯆꯤꯡꯌꯥꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯇꯝꯄꯥꯛꯇꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯝꯗꯨꯅ ꯂꯧꯈꯠꯄꯤꯔꯦ꯫ ꯆꯤꯡꯗꯅ ꯐꯨꯔꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯆꯤꯡꯒꯤ ꯂꯝꯗꯁꯨ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯛꯊꯣꯛꯄꯒꯤ ꯊꯕꯛ ꯂꯧꯈꯠꯂꯨ꯫ ꯃꯔꯝ ꯑꯗꯨꯅ ꯉꯔꯥꯡ ꯁꯦꯛꯇꯥꯒꯤ ꯈꯨꯜꯉꯥꯛꯄꯁꯤꯡꯗꯒꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫